ꯁꯦꯟꯗꯣꯏ ꯈꯣꯝ ꯆꯠꯂꯨꯁꯤꯔꯥ ꯀꯩꯒꯤ ꯈꯣꯝꯃꯛꯇ꯭ꯔꯤꯁꯦ ꯀꯨꯏꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯍꯧꯅ ꯈꯣꯝ ꯆꯠꯂꯨꯁꯤꯔꯕ ꯄꯩꯁꯥ ꯑꯃ ꯂꯩꯇ꯭ꯔꯕꯣ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯤꯅ ꯂꯩꯔꯤꯀꯣ ꯃꯄꯩ ꯃꯄꯩꯗꯀꯣ ꯎꯄꯨ ꯑꯅꯤ ꯄꯤꯛ ꯊꯟꯅ ꯅꯪꯒꯤ ꯄꯩꯁꯥꯁꯨ ꯂꯩꯔꯝꯃꯤ ꯂꯩꯁꯨ ꯂꯩꯔꯤ ꯂꯩꯁꯨ ꯂꯩꯈꯤꯅꯤ ꯑꯗꯨꯒ ꯂꯩꯖꯗꯕꯁꯤꯡꯗꯨꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯁꯦꯟꯗꯣꯏꯗꯣ ꯑꯃꯨꯛ ꯂꯧꯅꯤꯡꯉꯤꯅꯣꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗꯩ ꯄꯩꯁꯥ ꯄꯨꯕ ꯂꯥꯛꯏꯗꯣ ꯃꯣꯏ ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯕ ꯂꯩꯇꯗꯅꯕꯨ ꯅꯪꯉꯣꯟꯗꯩ ꯄꯨꯕ ꯂꯥꯛꯏꯅꯦꯕ ꯑꯃꯨꯛ ꯂꯩꯇꯕꯗꯨꯗꯒꯤ ꯑꯃꯨꯛ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤꯝ ꯃꯣꯏ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯀꯔꯤꯝ ꯐꯪꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯂꯩꯇꯕꯗꯨꯗ ꯑꯃꯨꯛ ꯈꯣꯠꯂꯨꯒꯦ ꯁꯤꯅꯦꯕ ꯑꯩꯒꯤ ꯄꯩꯁꯥꯅꯦꯕ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯦꯟꯗꯣꯏ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯁꯤꯅꯤꯗ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯝꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯄꯩꯁꯥ ꯇꯥꯟꯕ ꯀꯩꯀꯥ ꯂꯣꯏ ꯁꯝꯕꯟ ꯑꯗꯨꯁꯤꯡꯗꯣ ꯀꯔꯤꯝ ꯈꯟꯕꯤꯗꯕꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯊꯧꯔꯨꯁꯤ ꯂꯥꯛꯑꯣ ꯇꯥꯔꯕꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯃꯃꯥ ꯕꯕꯥꯗꯤ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯑꯦꯅ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯍꯣꯏꯁꯦ ꯀꯩꯁꯥꯝꯄꯥꯠꯔꯣꯝꯗ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯍꯜꯂꯛꯑꯒ ꯅꯒꯥꯝꯄꯥꯜꯔꯣꯝꯗ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯀꯪꯖꯥꯕꯤꯐꯥꯎ ꯆꯠꯂꯒ ꯌꯦꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯀꯪꯖꯥꯕꯤꯗꯨꯗꯒꯤ ꯅꯒꯥꯝꯄꯥꯜꯔꯣꯝꯗ ꯍꯜꯂꯛꯑꯦꯗꯅ ꯑꯗꯨꯒ ꯁꯣꯝꯂꯣꯝꯗ ꯁꯨꯝ ꯑꯗꯨꯝ ꯊꯨꯅꯕꯨꯗꯤ ꯂꯥꯛꯀꯦꯗꯤ ꯍꯥꯏꯔꯅꯤꯌꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯖꯧꯒꯦ ꯊꯨꯅꯕꯨꯗꯤ ꯂꯥꯛꯑꯅꯤꯗ ꯁꯨꯔꯤ ꯈꯨꯍꯥꯏꯁꯤꯗꯤ ꯄꯨꯔꯥ ꯑꯩ ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂ ꯂꯦꯞꯀꯦ ꯃꯣꯔꯥꯁꯤꯗ ꯊꯥꯔꯤꯌꯦ ꯑꯝꯇ ꯉꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯌꯥꯔꯦ ꯑꯩ ꯀꯣꯟꯅ ꯈꯣꯝꯃꯒꯦ ꯃꯣꯏ ꯁꯨꯃꯥꯡ ꯐꯥꯎꯗꯤ ꯌꯧꯔꯛꯑꯦ ꯂꯧꯈ꯭ꯔꯁꯤꯗꯅ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯅꯠꯇꯦ ꯊꯥꯡꯅ ꯊꯤꯜꯂꯛꯑꯒ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯁꯨ ꯄꯨꯛ ꯑꯍꯣꯕꯁꯦ ꯍꯥꯟꯅ ꯃꯦꯜꯂꯨꯏꯅꯦ ꯊꯔꯃꯣꯃꯤꯇꯔ ꯍꯥꯟꯅ ꯌꯥꯁꯤꯗ ꯊꯤꯟꯖꯤꯜꯂꯒ ꯊꯥꯡ ꯊꯤꯜꯂꯛꯄ ꯀꯤꯕ꯭ꯔꯅꯦ ꯅꯪꯕꯨ ꯌꯥꯔꯦ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯀꯅꯥ ꯂꯥꯛꯑꯦꯅ ꯍꯥꯏꯖꯧꯒꯦ